Kairang Police Station ki manung chana laiba Maitai Kairang Mamang Leikai khongnang makhong mapada chenba Imphal turel da angang ani lukhibadagi thiba khangdana lairi angang turel da lufkhre habagi paw hek phangbaga Kairang Police ki team ama mafam aduda changsingduna SDRF amadi NDRF da paw piki Kudaki oina Manipur Forest Service amasung SDRF ki personal signa thi humbagi thabak chathaba hawkre loinina Imphal East District SP and Pradip Masa laktuna yengsinkre Tawdok Tokhamdagi phangba paw amagi matung inna angang manga mafam aduda laklaga turelda nanthabi sanabadi angang ani turelda lufkhibadagi angang ahum amadi chenkhi hari tungda turelda lufkhiba angang ani adu khongsai bengdagi lenlet kai tawthang jai taramatoi apokpa Alex tawthang amasung Zenshan lungdim jai taramatoi apokpa ngamthang lungdim ni hari Bahaya mati kau jaga tu tahu itu lah kira ni. Jadi ini. Waduh.